pau. Ain gi wangmada tidim lambi ki footpath khopchil lambasing Imphal West District Administration a lokthokre makha chathakani hairi. Kurum jari. Am-Istv pau meeting tabiri papum namapu taram nok jari pau sandok na pizari. Imphal West District ki manung chana leiba mafam singda leiriba maruiba footpath singda ain kaina sajilamba paisilamba workshop dukana chingba sing JCB sizinaduna lokthokpa hokre ngasi ayuk pung taruk makhairam taba matamda Imphal West DC masa laktuna yengsilaba matungda Imphal West District Administration na Revenue Department amasung Security Force ka khutsamnaduna kaisampatagi malom fawbagi footpath niyom kaina sajilamba Khandok lamba paisinduna thamlamba nung lengoi check uwa na chingba kaya JCB sizinaduna takthokre District Administration gi mioi sing Revenue Department gi mioi sing yauna masing yamlaba Manipur Police amasung CRPF personnel singna ngak senduna eviction adu chathaki eviction adu ga mari lenana District Administration Imphal West ki ADM Jadumanina ngasigi eviction asi tawjingai da mamangda footpath niyom kaina sajileba sing asi mapu masa na lothok naba notice kayarak pikre adubu madugi ona tainabada nongmagi footpath sajinba hotel famjinba dukan famjinba amasung pochai kaya paisinba nongmagi hengalakpadagi eviction asi miyamgi yaifana ba khalaga tawbani phongtoki mahagna makhatana miyamna chathok chasin tawriba footpath singda niyom kaina tawriba sing asi aina yadabata natana masina miyamda khudong chadaba kaya thokhali eviction asi tawraba matungda miyamna footpath amukhana ain kaina karigumba thabak amata tawbiganu phongtokpaga loinana Imphal West District ki manungda leiriba maru oiba footpath singda niyom kaina sajileba sing takthokigani haiki Isa-isa khangna ai lo polam sing si lokthok ko mateng pangbi public singi site ki lokthok pi dabadagi ngasi district administration na akoi security force mayamama akoi sinara kanda sigi lokthok gi thaba si sathajabani masigi maroiba kenodi akoi lambi gi nakanda paisal liba magana nungumba construction gi pot item mayam paisenba wire thamjinba aduga loinana akoi gi tayar guma thamba asina law and order dasu akai ba kya lakpa loinana lambi si nakanda pot sajalakpa dukan famjilakpa sina maram oraga lambi gi chathok chasin dasu free oina chachagadab du chatpa ngamaktaba asigumba mayam sing se koi hanna district administration gi haira phauda lokthok tabanina ngase koina matam ama thajara kanda mayamda pau pijakhraga sigi thaba se koi lokhacharakpani ngasi gi koina Imphal gi kesampata gi malom side asig matam phangagana koi uripok side aduga atopa koi gi district leiba lambi sing da ayamba koi chathajarakani Manipur ki regional political party ama oiriba Democratic People Front DPF ki women wing na sinduna isan isabu laingak chasi mipal tanglaga hingloisi Manipur ki saktam kansi haiba wakhalonda ahanba women sensitization gi thoram naharol sintha kanglup sanglen wangkhaida pangthokre thoram maduda Democratic People Front ki president Dr Narembam Rajikumar DPF women wing ki president Khundongbam Bartini amasung vice president Khundongbam Sinina maruiba president member sing oina sarukya ki Masing yamlaba Democratic People Front ki miyoy sing political party asigi women wing ki miyoy sing amasung miyoy kaya na saruk yaki thawra maduga mari lenana Democratic People Front DPF ki president Dr Narengbam Rajiv Kumar na Manipura nupi oibi ima iben sing na leiba ki damak loduna lakliba thawtang asi singthabada loiba nairoi Democratic People Front hairiba regional political party asigi wakhalonda Manipur ki saktam kanba isan isabu lengak chabalamdam ama ohenba amasung mipan tang daba
lamdam ama oibada Democratic People Front Women Wingna achauba thodang lobigi pandam thamba maramna nupi singi oiba sensitization gi thoram asi pangthokpani haike Manipur dang si tangdu lai ta dana leiriba sunglaba condition sida ima singna lobi riba role adigi nupi gi wing sin lobi ga da thodang myam gi matang da ketang hena sugaina khar kumna khana na bagi tanja du ngasi ko loja bani ado DPF ki sunglaba branch ki makhamathang tarak padai ko youth front ki si kampus ki ko program se matang yalaga leijari aduna ko matang ngasi gi Manipur gi sunglaba yamna tangdu leta da condition sida ngasi ko DPF na lokot jare ba thodang khudi maksida Manipur da khunda minari ba ko fur khudi mangna masida ko gi support to biduna aduga DPF so hena pangan kalan duna Manipur gi ba le house ga chana ba sum Democratic People's Front Regional Party sibu hena mapang kangalan biu haiduna ngasi mayam da thamjari Thauram aduga mari lenana Democratic Women Front ki maru oiba thaupubi khundong bam sinina hauzik Manipur da thengnari ba khudong chadaba kaya asi kokhanaba lengak ta haibada tabi drabanina makhoi gi mahuta aikhoina mihut ama oina assembly da changduna miyam gi thabak toba matam oire leiba ki awaba kaya kokhanbada nupi oipi singi manaba wakhalon mathautai isan isabu lengak chaba mipal tangdaba lamdam ama ohenba amasong Manipur kanbada achauba thodang longnabagi damak nupi singi oiba sensitization thoramasi pangthokpa hobani haike Manipur khunai ji ta hingminnari ba ima laibak pu nungsijaba ima event ise isan khwai khibikna wakhan ta minnara kanda ngasidi aikoi iramdam Manipur ji kannana bagi damuk to honarak pa matam da assembly da changsilaga aikoi politics thi yaura kanda aikoi gi oiba decision aikoi gi oiba law aikoi gi oiba lengak sebagi mathau tarabra ngasi mawbudai koina wakat jaba koina sangchin jaba koina pijaba pressure ngasi wakhalon manaba Manipur gi imalai bakpu nungsi jaba mama ngaktana punba ahan ba DPF ki women's first sensitization program asi sinjabani Lions Club International District 322D gi theme One Activity One District haibasida yumfam oiraga malemgi kaitharagliba aing asagi khalda kharadang oirabasu mateng oinaba ngasi Lions Club of Moirangna District Forest Division Bisnupurga khutsam naduna Moirang ngangkhalawai da leiba Hemam Nilamani ngangkha Sports Complex ki akoibada uhai panba amadi manapungba u charasing thabagi thoram ama pangthokre Lions Club of Moirangi President RK Kennedy na luchingduna pangthokiba tree plantation aduda Bisnupur Forest Division ki mahut sinduna Range Officer Moirang Git Chandra Amade Mahaki Mathak Thaba Officer Amade Forest Guard Singh Amade Leo Club of KG Moirangi President Amade Member Singh Su Serokyake Thauranga Mari Lenana Lions Club of Moirangi President RK Kennedy na Fongdokhibada Upal na Aikhoi Mioi Bada Piriba Kanaba Singh Khanglabasu U Thabagi Hainabidi Mapungfana Leire Haibadi Yadri Nakal Amaromdana U Di Thaba U Adu Hinghanbagi Thaudangdi Khangdabana Tharamliba U Singh Mapungfana Haubangamdaba Kaya Asina U Thare di Hairaga Malimgi Kaitharagliba climate change ase Hanjin Hanbada wana thokpani Aikoi U Thabada Natana Thariba U Singh Hinghanbagi Thaudangsu Lominasi Haiki ngasi thajariba u makhansi haigru chopron thaibong champra na chingba aduga urum taba yaba shady trees makhal kaya khoi thajari pulamna ngasi tharisi pambi humphu ga ni thoi muk thajakreng aduna ngasi thajari basina phase ani subani Lions Club Moirang na tawri basi mamang da su July 1st ta u char kuntra manga muk club ki campus ta thajakre ani suba phase ni ngasi thajari basina aduga next time masi losilakpagi thada su khoi pangthok chabagi pandam Lejari. Workers singi tongan ba pifam thokpa kanaba sing pibidabagi mayokta sinmi singna tagel dalaiba Manipur Building and Other Construction Workers Welfare Board ki office matam kaktana so lonshinduna thingjinkre khongjang aduda serugya kibi Valley and Hill Labor Union Group ki General Secretary TH Sakhi Devina English ngani kunni thoidigi hauna workers singi maru oina medical education na chingba singi benefit sing pithok pina ba lengak leidingai matamda cherol pisin khibagi matung Manipur Building and
and other construction workers welfare board ta masiga mari linaba thabak thoram sing paikhatnaba yathang piraklabasu thabak amata paikhatana leirakpadagi amuk hana ningsing cherol thaki masigi matung amuk lamdam asida PR laklaba matung June gi tang kuntaruta ultimatum yauba memorandum ama Manipur gi governor da pisinduna workers singi fangfam thokpa benefits sing warba matam asida pithok pinaba khanganki demand taret yauba memorandum aduda tha asigi tara fawba ki manungda maruoina education medical benefit pithokpa renew tauba pension phangba yauna thabak oina pangthoknaba thamkiba adugi matung karigumba lengha ki maiketigi thabak amata lokhalaktabana maram oiraga ngasi thabak taudraba board asigi office ase matam kaktana thonglon sinbeki khongjang asi changsinbani karigumba masifawbada lengakna workers singi khanbidana thabak lokhalak tabatarabadi lamdam asigi kachin koya daleiriba workers khodimakka loinana akanba khongjang changsinaba sem saduna lei haiki bochi daida employee humpudra hena lay humpudra hena lairibasi sogli singani kungani thoigi thaga khiba mayam singdu natana lumdoi su loksande renew su tahonde aduna anauba kasu amata sahande aduna paisa mayam singdu kadai da thaidoga lairino athuba matamda aikoigi daliba dabi singase masi pithok piu haidana aikoi ngasigi agitation ase tawjarini aduna sidaida karigumba moina tabiraktraba khotpiraktraba tawragadi karigumba benefit amta phangdriba construction worker mayam singse si punamakna aigi laikanda lairiba mayam singdo adu haunaba naidana thokpira kandu akhoi dabi ase amuk kahana khongjang changchenabagi tayari su aikoi leijari paugi marak thana temba break amata longminase Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Jahini fuhena babina haiba maming asina anala yengilamda thazaba quality leiba amadi checking na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care faubada babina na mangzil thaduna lakli hojika muk makhata na changsilaktuna mayamgi mafamda kudol tamjari babina institute of nursing Manipur nursing council na su recognize tawraba matam ga chunarba classroom advanced lab sing leijari babina multi speciality hospital amadi AOI babina specialty hospital da clinical training fangbiyo expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oiriba institute sing da thabak tawbagi khudong jaba su pizari hauzik admission haujare sukna tagi sit nipu khaktani ahan balakbada kudung saba pijagani babina institute of nursing nurturing care inspiring growth Sajiwa Zel Road Khabai Soi Imphal East matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break imatung taram nok chari pau makhata na pizari Chahi khuding gi pangthokpagom chahi asigi oinasu Ramlal Paul School English machamapan marfunithoi alumni na sinduna school asigi bosem amasung council na loba examination da magwang na fangduna pastor raglaba mahiru da mana mathum piduna pokling thogatpagi thoram school asigi auditorium da pangthokre thoram adu da Ramlal Paul School English machamapan ka marfu nithoi alumni gi president justice Aribam Guneshwar Sharma school asigi principal Haubam Padmani amasong state director Nagaland Mera Yuba Bharat Ministry of Youth Affairs and Sports Government of India Salam Dhanana Maroiba President Member Singh Oina Serugya Kibaga Linana Oja amasung Mahiru Singh Su Serugya Ki Tharam Maduga Mari Linana Serugya Kiba Ramlal Paul School English Machamapan Marfunitoi Alumni Gi President Justice Aribam Guneshwar Sharmana School Asigi Alumni Asina Haurakliba Mahiru Singh Gi Yaifana Bathabakaya Tauduna Lakli Masigi Sarukam Oina School Asigi Oiba ISSLC amasung Council Gi Exam da Mark Wang na Fangduna Pass Choraba Mahiru Singh da Pokning Thogatuna Mana Asi Piban
bani mahagna makhatana Ramlal Paul School English Machamapan Marfunito alumni gi pandamdi school asidagi afaba maheroi kaya puthokpani ngasi piriba mana asi maheroi singda afaba maheroi puthokpada pukning thogatpo oina pibani school asigi leiriba afaba oja singa tanaduna hojikti hena fana ba khonarasi haiki school asigi legal ga mari linaba thoram sing district legal services authority ga khutsamnaduna pangthokpagi khudong chabasu leigani phongdoki mana mathum yenthokpa atuda mai paklaba maheroi singda citation memento amasung case award piduna pukning thogatki school na ai leiba satra sam sari sidagi karibo kharada khangnaga recognition piunira si mayam na school na musum hanagi satra singna si achogori recognition khale do sida atai satra singsu aiju phangna mo horna da bathandi standard se upgrade torpani habigi idea da pizza de kono masi pasa am pa de na traga kano tawre habigi date hadi ni khudi ma si phangna na matham chehida di thagado 10 ge 12 ge thagado ka so phangna ma paramina mathandi standard se manipur rama bangi standard se mathanda haida ni bahana thadi ne no first class ni standard loi la ni to to price phangna so last time bi de so first class ho re de akoi elmina gi pandam school gi administration gi pandam so satra phalo puthopre Bisnupur district ki Thanga Kaibulam Jaudagi Arvin Moirang Thembo United Kingdom ki East Sussex County ki local lenga ki civil service officer oina khankre Laibag adugi Brighton and Hove City Council ki hana grievance redressal officer oina thabak tawduna lakibani mahagna thabak adu tawringai da city adugi housing unit listing taramanga ga marilena lakiba complaint amade grievances kaya mapungfana sangtaina ki haire English ngani kunmanga gi July 9 da Brighton and Hove City Council da mahak changlakibani haire Manipur gi ahan ba oina United Kingdom gi East Sussex County gi civil service officer oina khankraba Arvin Moirang Themase Bisnupur district ki manung chanba Kaibulam Jaw Thangada English ma chamapan marfutara nipan gi June 9 da poki mahak Moirang Them Asni Kumar amade Dhamapati Devi gi anisuba machani Loshilakpada Maroiba Pau Amukana Pizari Ain gi wangmada tidim lambi ki footpath khopchil lamba sing Imphal West District Administration na lokthokre makha chathagi gani hairi Hauzik Fabugo and Am-Istv na sandok jaba Manipuri Pau matang sa loizare bideng tabiri bapumna mapu amukana kuramjare